Some yamna hodaba nupasingdi achamba thau, almond oil, jaborandi oil, amla oil amadi moringa oil taibana hair follicle da igi khongjal hengat hanbadanatana, some gi mathau taba nutrient amadi vitamin P dana some kenba hantahli, some su hogat hali haina toan ba research ki report amana haidi. Report asin hai some yamna hodaba nupasing chang naina thau taibana scalp da moisture pidana some krang lauba hantan badanatana lupo leibadagi some kenba adu ngakto e almond oil da yauba vitamin B, K amadi E na nupasing da some kelhanbagi maram ama oiriba oxidative stress hantahali amadi almond oil da yauba vitamin B7 biotin na crown region da some hogat hali haidi. Jaborandi oil taibana some hogat hanba, scalp da sengdok hanba amadi, chahi matanga chanadana pok hoba hantali, masidasanatana, some maton pokhaiba amadi, lupo leiba, fahanbaga loinana, some maton molhali, amla oil numit khudingi taibana, thau asida yauba 5 alpha reductase, vitamin C amadi E na, nupasing da some hodaba adu, fahanbaga loinana, scalp lunana thamdana, some kong chetsan hali, Moringa oil taibana thau asida yauba iron na hair follicle da oxygen supply tauba hengathali amadi thau asida yauba arginine, cysteine, lysine amadi methionine hairiba amino acid sing asina samkhong hakajaba lupo leiba fahanbaga loinana scalp luna na lehenduna sam hogathali haina report asina makhatana hairi.